Hanubi ama thangna lellaga hatlamle Thawal district ki Yaripok police station konba pechi khulda sakhang da basingna chahi marfu surabi nupi ama mangakta thangumba athobo posak amana lellaga hatlamle nupi adugi manada yanba sana yauramdre tawdok asi ngasi nungthil pung 3 rom tabada thokibani laikhidrebi nupi adugi maming kaisam radhe kawi masagi chahi marfu sure pechi awang laikai dagini laikhidrebi radhe gi machanupa ahalgi mamau nupina farm dagi halakpada yumgi thongal hangdoklaga leiramba thengnaki kanana hanglam libano haibadu yum manungda changduna yengbada saksangda manem poke asiba chang adu taraga leiramba thengnaki mahakna siraga leiramliba adu ngaksamda thangumba athobu posak amana lenba amadi thenbagi mafam leirambaga loinena nada yanba sana yauramdabani thawdok adugi pau pibadagi Yaripok police station ki team amadi forensic science ki team laktuna kupna yengsilaba matung asiba chang adu lokalaga post mortem ki tamak janims ki mokta thamkhre thawdok aduga mari leinana Yaripok police station na case ama lokotpaga loinena thijinba haukhre hairi laikhidrebi radhe Yaripok bamon laikai da leiba mahaki machanupa gi manakta leibani adubo ngasi nungthil mahaki mayum asengba pechi da lakpani hairi